ꯄꯥꯟꯊꯣꯏꯕꯤꯒ ꯊꯣꯏꯕꯤꯒ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ ꯊꯣꯏꯕꯤꯅ ꯍꯥꯏꯔꯛꯏ, "ꯏꯅꯝꯃ, ꯅꯠꯇꯦ, ꯆꯦ ꯄꯥꯟꯊꯣꯏꯕꯤ, ꯉꯁꯥꯏ ꯐꯤल्ꯝꯗꯣ ꯌꯥꯝ ꯐꯖꯩꯀꯣꯅꯦ?" ꯄꯥꯟꯊꯣꯏꯕꯤꯅ ꯃꯃꯤꯠ ꯃꯅꯥ ꯏꯊꯛ ꯊꯛꯀꯠꯇꯨꯅ ꯌꯥꯏꯐꯕꯗ ꯑꯃꯨꯛ ꯌꯦꯡ, ꯊꯣꯏꯕꯤꯗ ꯑꯃꯨꯛ ꯌꯦꯡ ꯇꯧꯗꯨꯅ ꯈꯨꯝꯂꯛꯏ, "ꯐꯖꯩ꯫ ꯇꯨꯝꯃꯣ ꯌꯥꯔꯦ, ꯅꯣꯏ ꯑꯅꯤꯃꯛ." ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯌꯥꯏꯐꯕ ꯆꯠꯈꯤ꯫ ꯌꯥꯏꯐꯕ ꯍꯦꯛ ꯆꯠꯈꯤꯕꯒ ꯊꯣꯏꯕꯤꯒ ꯄꯥꯟꯊꯣꯏꯕꯤꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯄꯪꯅꯣꯛꯇ ꯅꯣꯛꯏ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯆꯤꯡꯂꯦꯝꯕꯤ ꯌꯨꯝꯒꯤ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯊꯕꯛ ꯄꯨꯝꯕ ꯅꯤꯡꯊꯤꯖꯅ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯃꯇ ꯍꯔꯥꯎ ꯇꯌꯥꯝꯅꯗꯤ ꯂꯩꯇꯦ꯫ ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯁꯨꯔꯦꯁꯁꯨ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ꯫ ꯅꯣꯡꯃ ꯁꯨꯔꯦꯁ ꯊꯕꯛ ꯆꯠꯀꯗꯕꯒꯤ ꯂꯣꯏꯁꯤꯜꯂꯤ꯫ ꯆꯤꯡꯂꯦꯝꯕꯤꯁꯨ ꯀꯥ ꯑꯗꯨꯕꯨ ꯂꯣꯏꯁꯤꯜꯂꯤ꯫ ꯁꯨꯔꯦꯁꯅ ꯍꯥꯏꯔꯛꯏ, "ꯆꯤꯡꯂꯦꯝꯕꯤ, ꯉꯁꯤꯗꯤ ꯋꯥ ꯈꯔ ꯍꯥꯏꯒꯦ꯫ ꯅꯪꯅ ꯑꯩꯕꯨ ꯋꯥꯔꯧꯔꯤ, ꯁꯥꯎꯔꯤ ꯍꯥꯏꯕ ꯑꯩ ꯈꯪꯉꯦ꯫ ꯍꯣꯏ, ꯑꯩꯅ ꯅꯪꯕꯨ ꯐꯥꯗꯨꯅ ꯂꯧꯕꯅꯤ꯫ ꯃꯗꯨꯒꯤꯗꯃꯛ ꯑꯩ ꯂꯥꯜꯂꯦ ꯍꯥꯏꯖꯔꯤ꯫ ꯑꯩꯒꯤ ꯋꯥꯈꯜ ꯌꯥꯝꯅ ꯄꯤꯛꯂꯨꯔꯦ." ꯆꯤꯡꯂꯦꯝꯕꯤ ꯋꯥ ꯉꯥꯡꯗꯅ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩ꯫ ꯂꯨꯍꯣꯡꯕ ꯊꯥ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕ ꯑꯩꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯕꯒꯤ ꯃꯔꯤ ꯑꯗꯨꯗꯤ ꯂꯩꯅꯗ꯭ꯔꯤ꯫ ꯑꯩꯅ ꯂꯥꯜꯂꯨꯕꯅ ꯅꯪꯕꯨ ꯌꯦꯡꯖꯕ ꯐꯥꯎ ꯉꯝꯖꯗ꯭ꯔꯤ꯫ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯍꯧꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯅꯪꯁꯨ ꯌꯨꯝ ꯑꯁꯤꯒꯤ ꯃꯧ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯔꯕꯅꯤ꯫ ꯇꯨꯡꯒꯤ ꯄꯨꯟꯁꯤꯒꯤꯗꯃꯛ ꯈꯜꯂꯁꯤ꯫ ꯍꯣꯏ, ꯑꯩ ꯅꯉꯣꯟꯗ ꯌꯥꯝ ꯋꯥꯔꯧꯏ, ꯌꯥꯝꯅꯁꯨ ꯁꯥꯎꯅꯤꯡꯉꯤ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯂꯃꯈꯥꯡꯗ ꯃꯥꯡꯍꯟꯕꯒꯤꯗꯃꯛ꯫ ꯑꯩꯒꯤ ꯄꯨꯟꯁꯤ ꯃꯥꯡꯕꯗꯤ ꯑꯔꯥꯏꯕꯅꯤ꯫ ꯏꯁꯥꯒꯤꯗꯃꯛꯇꯤ ꯑꯩ ꯀꯔꯤꯁꯨ ꯈꯟꯗꯦ꯫ ꯑꯗꯨꯕꯨ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯋꯥꯕ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯩꯔꯝꯕꯁꯨ ꯌꯥꯏ꯫ ꯁꯨꯔꯦꯁꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯑꯩꯃꯨꯛ ꯐꯠꯇꯕ ꯃꯤ ꯇꯥꯏꯕꯪ ꯑꯁꯤꯗ ꯂꯩꯔꯝꯃꯔꯣꯏ꯫ ꯈꯟꯊꯔꯨꯗꯕ ꯋꯥꯈꯜꯅ ꯉꯁꯤꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯍꯥꯏꯐꯝ ꯈꯪꯗꯅ ꯋꯥꯍꯜꯂꯦ꯫ ꯂꯨꯍꯣꯡꯕ ꯀꯨꯏꯔꯕꯁꯦ ꯅꯪꯅ ꯅꯣꯡꯃꯇ ꯑꯩꯉꯣꯟꯗ ꯐꯖꯅ ꯀꯧ ꯉꯥꯡꯗꯦ꯫ ꯅꯪꯒꯤ ꯅꯇꯧ ꯎꯔꯒ ꯍꯥꯏꯅꯤꯡꯕ ꯇꯥꯅꯅꯤꯡꯕ ꯋꯥ ꯀꯌꯥ ꯂꯩꯔꯕꯁꯨ ꯍꯦꯛꯇ ꯍꯥꯏꯕ ꯉꯝꯗꯦ꯫ ꯅꯪꯅ ꯄꯦꯟꯒꯗꯕ, ꯅꯨꯡꯉꯥꯏꯒꯗꯕ, ꯅꯣꯛꯀꯗꯕ ꯑꯣꯏꯔꯕꯗꯤ ꯑꯩ ꯅꯪꯕꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯊꯤꯟꯕꯤꯒꯦ꯫ ꯃꯗꯨꯗ ꯑꯩ ꯀꯔꯤꯁꯨ ꯆꯤꯡꯅꯔꯔꯣꯏ." ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯁꯨꯔꯦꯁ ꯀꯥꯗꯒꯤ ꯃꯄꯥꯟ ꯊꯣꯛꯈꯤ꯫ ꯆꯤꯡꯂꯦꯝꯕꯤ ꯐꯃꯨꯡꯗ ꯐꯝꯗꯨꯅ ꯀꯞꯇꯨꯅ ꯂꯩꯍꯧꯏ꯫ ꯗꯣꯂꯤ ꯆꯪꯉꯛꯏ, "ꯏꯅꯝꯃ, ꯏꯅꯝꯃ, ꯀꯞꯄꯤꯔꯣ? ꯀꯩꯗꯧꯔꯒꯦ? ꯇꯥꯃꯣꯗꯤ?" "ꯆꯠꯈ꯭ꯔꯦ꯫ ꯑꯗꯣ ꯏꯅꯝꯃ, ꯌꯥꯏꯐꯕꯗꯣ ꯀꯣꯂꯦꯖ ꯀꯥꯔꯛꯏ꯫ ꯆꯤꯊꯤ ꯑꯃ ꯏꯒꯦꯌꯨ, ꯑꯗꯨꯒ ꯁꯦꯡꯗꯣꯛꯑꯣ." ꯆꯤꯡꯂꯦꯝꯕꯤꯅ ꯀꯞꯂꯤ ꯀꯞꯂꯤ, "ꯗꯣꯂꯤ, ꯑꯩꯅ ꯁꯦꯡꯗꯣꯛꯀꯦ ꯍꯥꯏꯅ ꯈꯜꯂꯝꯂꯕ ꯑꯩꯅ ꯉꯁꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯦ ꯑꯣꯏꯔꯝꯂꯣꯏ꯫ ꯃꯥꯅ ꯑꯩꯕꯨ ꯂꯥꯟꯅ ꯈꯟꯈꯤꯕꯗꯨꯅ ꯃꯉꯣꯟꯗ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯍꯥꯞꯂꯝꯒꯅꯤ꯫ ꯃꯗꯨꯅꯤ ꯑꯩꯅ ꯄꯥꯝꯕ꯫ ꯁꯦꯡꯗꯣꯛꯂꯒ ꯃꯥꯅ ꯀꯞꯄ, ꯋꯥꯅ ꯂꯩꯕ ꯑꯩ ꯌꯦꯡꯕ ꯉꯝꯂꯣꯏꯌꯦ." ꯗꯣꯂꯤꯅ ꯇꯞꯅ, "ꯏꯅꯝꯃ." ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯃ ꯀꯣꯂꯦꯖꯇ ꯂꯩꯃꯗꯤ ꯅꯥꯔꯦ ꯍꯥꯏꯗꯨꯅ ꯀꯣꯂꯦꯖ ꯀꯥꯔꯛꯇꯦ꯫ ꯄꯥꯟꯊꯣꯏꯕꯤ ꯀ꯭ꯂꯥꯁ ꯂꯣꯏꯗꯨꯅ ꯌꯥꯏꯐꯕ ꯊꯣꯛꯂꯛꯄ ꯉꯥꯏꯔꯤ꯫ ꯅꯥꯀꯟꯗꯒꯤ ꯃꯍꯦꯁꯅ ꯍꯥꯏꯔꯛꯏ, "ꯍꯜꯂꯣ ꯐꯖꯕꯤ, ꯅꯊꯟꯗ ꯐꯝꯕꯗꯨꯕꯨ ꯅꯨꯡꯉꯥꯏꯕ꯭ꯔꯣ? ꯈꯔ ꯐꯝꯃꯤꯟꯅꯁꯤꯗꯅ." "ꯌꯥꯝ ꯌꯦꯡꯅꯤꯡꯗꯦ, ꯆꯠꯈ꯭ꯔꯣ ꯆꯠꯂꯣ." "ꯅꯨꯡꯁꯤꯅꯔꯀꯥꯟꯗ ꯑꯗꯨꯝ ꯌꯦꯡꯅꯤꯡꯂꯛꯀꯅꯤꯗ꯫ ꯑꯗꯣ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯕ ꯌꯥꯏꯀꯣ? ꯃꯤꯡ ꯑꯝꯇ ꯍꯥꯏꯔꯛꯎꯗꯅ." "ꯌꯥꯝ ꯆꯒꯠꯅꯔꯛꯀꯅꯣ, ꯈꯔ ꯈꯔ ꯒ꯭ꯌꯥꯟ ꯇꯥꯅꯁꯦ." ꯄꯥꯟꯊꯣꯏꯕꯤ ꯍꯧꯒꯠꯇꯨꯅ ꯆꯠꯀꯦ ꯇꯧꯕꯗ ꯃꯍꯦꯁꯅ ꯈꯨꯠ パꯏꯗꯨꯅ ꯌꯥꯜꯂꯤ꯫ ꯄꯥꯟꯊꯣꯏꯕꯤꯅ ꯃꯍꯦꯁꯇ ꯈꯨꯄꯥꯛꯅ ꯊꯥꯏ꯫ "ꯅꯨꯄꯤ ꯅꯪꯅꯁꯨ ꯑꯗꯨꯛ ꯌꯥꯝ ꯎꯁꯤꯠꯇꯕ!" ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯍꯦꯁꯅ ꯑꯃꯨꯛ ꯄꯥꯟꯊꯣꯏꯕꯤꯗ ꯈꯨꯄꯥꯛꯅ ꯊꯥꯏ꯫ "ꯅꯨꯄꯤꯅ ꯌꯥꯝ ꯐꯥꯎꯒꯅꯨ꯫ ꯈꯨꯄꯥꯛꯅ ꯊꯥꯕꯤꯔꯤꯗꯣ ꯅꯔꯥꯏꯕꯛ ꯐꯔꯕꯅꯤ." ꯇꯥꯟꯖꯥꯗꯨꯗ ꯌꯥꯏꯐꯕ ꯆꯪꯂꯛꯇꯨꯅ ꯄꯥꯟꯊꯣꯏꯕꯤꯒꯤ ꯃꯈꯨꯠ ꯆꯤꯡꯗꯨꯅ ꯄꯨꯊꯣꯔꯛꯏ꯫ ꯌꯥꯏꯐꯕꯅ, "ꯑꯣꯇꯣꯗ ꯆꯠꯂꯝꯃꯣ ꯆꯠꯂꯣ." ꯄꯥꯟꯊꯣꯏꯕꯤꯅ ꯌꯥꯝꯅ ꯁꯥꯎꯅ, "ꯊꯥꯗꯣꯛꯑꯣ, ꯄꯥꯏꯔꯛꯀꯅꯣ! ꯑꯩꯒꯤ ꯈꯨꯠ ꯄꯥꯏꯔꯤꯕ ꯅꯪ ꯀꯅꯥꯅꯣ? ꯅꯪꯅ ꯑꯩꯒꯤ ꯈꯨꯠ ꯄꯥꯏꯕꯒꯤ ꯀꯩ ꯍꯛ ꯂꯩꯒꯦ?" ꯄꯥꯟꯊꯣꯏꯕꯤꯅ ꯌꯥꯏꯐꯕꯅ ꯄꯥꯏꯔꯤꯕ ꯃꯈꯨꯠ ꯑꯗꯨ ꯀꯟꯊꯠꯇꯨꯅ ꯀꯞꯇꯨꯅ ꯑꯣꯇꯣꯗ ꯇꯣꯡꯗꯨꯅ ꯆꯠꯈꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯃꯌꯥꯝ ꯄꯥꯟꯊꯣꯏꯕꯤ ꯍꯜꯂꯛꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯅꯔꯝꯃꯤ꯫ ꯌꯥꯏꯐꯕꯁꯨ ꯊꯤꯕ ꯌꯥꯕ ꯊꯤꯔꯝꯃꯤ, ꯑꯗꯨꯕꯨ ꯐꯪꯕ ꯀꯧꯕ ꯂꯩꯇꯦ꯫ ꯊꯣꯏꯕꯤꯅ ꯄꯥꯈꯠꯅ, "ꯗꯗꯥ, ꯕꯕꯥꯗ ꯐꯣꯟ ꯇꯧꯁꯤꯔꯥ?" "ꯑꯁ, ꯉꯥꯏꯈꯣ ꯑꯝꯇ." ꯂꯩꯃꯅ ꯑꯃꯨꯛ, "ꯗꯗꯥ, ꯃꯥ ꯃꯣꯏꯔꯥꯡꯗꯒꯗꯤ ꯆꯠꯂꯝꯃꯣꯏꯗ꯭ꯔꯣ?" "ꯆꯨꯝꯃꯤ, ꯅꯣꯏ ꯑꯅꯤ ꯐꯖꯅ ꯂꯩꯔꯝꯃꯨ, ꯑꯩ ꯍꯧꯖꯤꯛꯃꯛ ꯆꯠꯂꯨꯈꯤꯒꯦ." ꯌꯥꯏꯐꯕ ꯈꯨꯗꯛꯇ ꯒꯥꯔꯤ ꯊꯧꯗꯣꯛꯇꯨꯅ ꯃꯣꯏꯔꯥꯡꯗ ꯂꯥꯛꯏ꯫ ꯄꯥꯟꯊꯣꯏꯕꯤꯒꯤ ꯌꯨꯝꯗ ꯒꯥꯔꯤ ꯊꯧꯖꯤꯜꯂꯤ꯫ ꯃꯦꯃꯅ, "ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯑꯩꯈꯣꯏ ꯏꯕꯦꯝꯃꯒ ꯂꯥꯛꯃꯤꯟꯅꯕ꯭ꯔꯥꯅꯦ?" ꯌꯥꯏꯐꯕꯅ ꯍꯥꯏꯔꯛꯏ, "ꯍꯥ, ꯏꯃꯥ ꯄꯥꯟꯊꯣꯏꯕꯤ ꯂꯩꯕ꯭ꯔꯣ?" "ꯍꯣꯏꯅꯦ ꯍꯣꯏꯅꯦ, ꯉꯁꯥꯏ ꯀꯣꯂꯦꯖ ꯍꯜꯂꯛꯄꯗꯒꯤ ꯃꯁꯥ ꯉꯝꯗꯦꯅ ꯂꯥꯛꯄꯅꯤꯌꯦ꯫ ꯆꯪꯉꯨ ꯆꯪꯉꯨ, ꯃꯥꯒꯤ ꯀꯥꯗ ꯂꯩꯍꯧꯕꯅꯤ." ꯌꯥꯏꯐꯕ ꯍꯔꯥꯎꯅ,
ꯍꯣꯏ ꯏꯃꯥ꯫ ꯌꯥꯏꯐꯕ ꯄꯥꯟꯊꯣꯏꯕꯤꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯄꯥꯟꯊꯣꯏꯕꯤ ꯐꯃꯨꯡꯗ ꯍꯤꯛ ꯍꯤꯛ ꯂꯥꯎꯅ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯌꯥꯏꯐꯕꯅ ꯇꯞꯅ ꯀꯧꯏ, "ꯄꯥꯟꯊꯣꯏꯕꯤ"꯫ ꯑꯗꯨꯕꯨ ꯄꯥꯟꯊꯣꯏꯕꯤꯗꯤ ꯀꯔꯤꯝꯇ ꯈꯨꯝꯗꯅ ꯀꯞꯇꯨꯅ ꯂꯩ꯫ "ꯑꯩꯅ ꯅꯪ ꯊꯤꯕꯗ ꯀꯌꯥꯝ ꯋꯥꯏ ꯈꯪꯕ꯭ꯔꯥ? ꯅꯪ ꯁꯤꯗ ꯆꯠꯂꯝꯒꯅꯤ ꯈꯪꯗꯅ ꯑꯃꯨꯛ ꯂꯥꯛꯏꯅꯤ꯫ ꯑꯁ, ꯋꯥꯏ ꯍꯦꯛ ꯁꯪꯉꯦ"꯫ ꯄꯥꯟꯊꯣꯏꯕꯤ ꯋꯥ ꯑꯃꯠꯇ ꯉꯥꯡꯗꯦ꯫ ꯌꯥꯏꯐꯕꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯁꯦ, ꯗꯥꯏꯔꯤꯁꯦ ꯄꯥꯎ꯫ ꯄꯥꯕ ꯂꯣꯏꯔꯀꯥꯟꯗ ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯇꯥ ꯂꯩꯃ ꯍꯣꯏꯗ ꯂꯥꯛꯑꯣ꯫ ꯑꯩ ꯉꯁꯤ ꯁꯤꯗ ꯂꯩꯒꯅꯤ꯫ ꯍꯌꯦꯡ ꯀꯣꯂꯦꯖ ꯀꯥꯕ ꯅꯪꯅꯕ ꯆꯠꯁꯤ꯫ ꯀꯞꯄ ꯇꯣꯛꯑꯣ, ꯑꯩ ꯆꯠꯂꯒꯦꯀꯣ"꯫ ꯌꯥꯏꯐꯕꯅ ꯄꯥꯟꯊꯣꯏꯕꯤꯒꯤ ꯐꯃꯨꯡꯗ ꯗꯥꯏꯔꯤ ꯑꯗꯨ ꯊꯅꯝꯂꯒ ꯀꯥꯗꯒꯤ ꯊꯣꯛꯈꯤ꯫ ꯄꯥꯟꯊꯣꯏꯕꯤ ꯃꯊꯟꯇ ꯀꯞꯇꯨꯅ ꯋꯥꯈꯜ ꯈꯜꯂꯤ, "ꯄꯥꯔꯣꯏ ꯑꯝꯇ, ꯑꯩ ꯄꯥꯔꯣꯏ꯫ ꯅꯪ ꯌꯥꯝ ꯐꯠꯇꯕ ꯃꯤꯅꯤ ꯅꯪ꯫ ꯑꯩꯅ ꯋꯥꯔꯒ ꯅꯪꯒꯤ ꯑꯄꯦꯟꯕꯅꯤ, ꯑꯩꯅ ꯀꯞꯂꯒ ꯅꯪꯗꯤ ꯅꯣꯛꯄꯅꯤ꯫ ꯑꯩꯒꯤ ꯑꯋꯥꯕ ꯅꯪꯅ ꯈꯪꯕꯤꯗꯦ꯫ ꯉꯁꯤꯒꯤ ꯊꯧꯗꯣꯛꯇꯣ ꯑꯩ ꯌꯥꯝꯅ ꯄꯦꯟꯗꯦ"꯫ ꯄꯥꯟꯊꯣꯏꯕꯤꯅ ꯀꯞꯇꯨꯅ ꯐꯃꯨꯡꯗ ꯂꯩꯔꯤꯉꯩ ꯃꯃꯥ ꯆꯪꯂꯛꯏ꯫ "ꯏꯕꯦꯝꯃ, ꯀꯞꯄꯤꯔꯅꯦꯍꯦ꯫ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯅꯁꯥ ꯉꯝꯗꯦꯕꯨ ꯀꯌꯥꯝ ꯀꯟꯅ ꯉꯝꯗ꯭ꯔꯤꯅꯣꯅꯦ?" "ꯄꯨꯛ ꯌꯥꯝ ꯅꯥꯏ ꯏꯃꯥ, ꯑꯗꯨꯒꯤꯅꯤ"꯫ "ꯅꯪ ꯗꯥ ꯌꯥꯏꯐꯕ ꯂꯥꯛꯑꯝꯃꯤꯗꯨꯅ ꯀꯔꯤ ꯍꯥꯏꯔꯝꯃꯤꯕ?" "ꯃꯉꯣꯟꯗ ꯆꯠꯀꯦ ꯍꯥꯏꯔꯝꯗꯦ, ꯑꯗꯨꯒꯤ ꯊꯤꯕ ꯂꯥꯛꯏꯕ"꯫ "ꯑꯣ, ꯅꯪꯗꯤ ꯀꯣꯛ ꯍꯥꯏꯔꯝꯕ ꯌꯥꯗꯕ꯭ꯔꯣ? ꯃꯤ ꯄꯥꯈꯠꯇꯅ ꯇꯧꯔꯤ ꯑꯣꯏꯔꯝꯅꯤꯅꯦ꯫ ꯅꯪ ꯁꯤꯗꯤ ꯏꯕꯦꯝꯃ"꯫ "ꯑꯁ ꯏꯃꯥ, ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯒꯦꯕ꯫ ꯍꯣꯔꯦꯟ ꯀꯣꯟꯅ ꯋꯥꯔꯤ ꯁꯥꯟꯅꯔꯁꯦ"꯫ "ꯍꯣꯏ, ꯄꯣꯊꯥꯖꯔꯣ, ꯄꯣꯊꯥꯖꯔꯣ"꯫ ꯁꯣꯝꯗꯅ ꯏꯝꯐꯥꯜꯗ ꯊꯣꯏꯕꯤꯅ, "ꯆꯦ ꯂꯩꯃ, ꯗꯗꯥꯅ ꯀꯣꯜ ꯇꯧꯔꯛꯑꯝꯃꯦ꯫ ꯆꯦ ꯄꯥꯟꯊꯣꯏꯕꯤꯗꯣ ꯃꯌꯨꯝꯗ ꯂꯩꯔꯝꯃꯦꯌꯦ꯫ ꯍꯌꯦꯡ ꯂꯥꯛꯃꯤꯟꯅꯔꯒꯦꯅ ꯍꯥꯏꯔꯛꯑꯦ"꯫ ꯂꯩꯃꯅ ꯑꯃꯨꯛ, "ꯑꯣ, ꯃꯥꯁꯨ ꯆꯠꯀꯦ ꯈꯣꯠꯀꯦꯒ ꯑꯝꯇ ꯍꯥꯏꯔꯝꯗꯦꯅꯦ"꯫ "ꯉꯥꯏꯈꯣ ꯆꯦ, ꯃꯅꯨꯡꯗ ꯋꯥ ꯑꯃ ꯂꯩꯔꯝꯗꯣꯏ ꯃꯥꯜꯂꯤꯕꯣ, ꯗꯗꯥꯅ ꯊꯤꯕꯒ ꯆꯠꯈ꯭ꯔꯤꯗꯣ"꯫ "ꯑꯩꯁꯨ ꯈꯜꯂꯝꯃꯤꯕꯅꯤ"꯫ ꯊꯣꯏꯕꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯃꯣꯏꯅꯤꯁꯨꯕ ꯀꯣꯛ ꯅꯨꯡꯁꯤꯅꯔꯒꯦꯗꯦ꯫ ꯑꯁ, ꯑꯩ ꯅꯍꯥꯟꯃꯨꯛ ꯆꯥꯛ ꯆꯥꯕꯗ ꯕꯕꯥ ꯂꯩ ꯀꯥꯎꯗꯅ ꯏꯅꯝꯃꯒ ꯀꯧꯔꯨꯕꯗꯣ"꯫ ꯂꯩꯃꯅ ꯅꯣꯛꯂꯒ, "ꯅꯨꯃꯤꯠꯇꯨꯗ ꯗꯗꯥꯅ ꯅꯉꯣꯟꯗ ꯌꯦꯡꯈꯤꯕ ꯃꯤꯠꯌꯦꯡꯗꯨꯗꯤ ꯅꯪꯗꯤ ꯎꯔꯝꯃꯔꯣꯏꯅꯦ"꯫ ꯀꯥꯏꯗꯒꯤ, ꯑꯩꯗꯤ ꯀꯔꯤꯝꯇ ꯂꯥꯟꯖꯗꯕꯤ ꯈꯪꯖꯗꯕꯤ ꯁꯥꯔꯒ ꯑꯗꯨꯝ ꯁ꯭ꯀꯨꯜ ꯆꯠꯂꯦꯗꯅ"꯫ ꯅꯨꯃꯤꯠ ꯑꯗꯨ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯌꯥꯏꯐꯕ ꯄꯥꯟꯊꯣꯏꯕꯤ ꯂꯥꯛꯄ ꯉꯥꯏꯔꯤ꯫ "ꯀꯔꯤꯅꯣ ꯃꯥꯅ ꯍꯧꯖꯤꯛꯐꯥꯎ ꯂꯥꯛꯇ꯭ꯔꯤꯁꯤꯅ? ꯀꯔꯤꯅꯣ ꯃꯥꯕꯨ ꯗꯥꯏꯔꯤꯗꯣ ꯄꯥꯗ꯭ꯔꯕꯖꯥꯠꯂꯥ? ꯃꯥ ꯌꯥꯝ ꯁꯥꯎꯈ꯭ꯔꯦ ꯍꯥꯏꯕ ꯑꯩ ꯈꯪꯉꯦ꯫ ꯄꯥꯔꯝꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗꯦ꯫ ꯐꯔꯦ, ꯑꯩ ꯍꯦꯛꯇ ꯆꯠꯂꯒꯦ, ꯑꯗꯨꯒ ꯊꯦꯡꯉꯨꯔꯒꯦ꯫ ꯑꯁ, ꯁꯥꯎꯗꯣꯛꯇꯅ ꯁꯥꯎꯔꯛꯄ, ꯑꯄꯪꯕ ꯃꯤꯅ ꯁꯥꯎꯔꯛꯄ ꯌꯥꯝ ꯖꯥꯊꯤ ꯍꯥꯏꯕꯗꯣ ꯆꯨꯝꯃꯤꯗꯅ"꯫ ꯌꯥꯏꯐꯕ ꯄꯥꯟꯊꯣꯏꯕꯤꯒꯤ ꯃꯌꯨꯝꯗ ꯂꯥꯛꯏ꯫ ꯁꯣꯝꯗꯅ ꯄꯥꯟꯊꯣꯏꯕꯤ ꯃꯥꯡꯒꯣꯜ ꯗꯥꯏꯔꯤꯗ ꯐꯝꯗꯨꯅ ꯋꯥꯈꯜ ꯈꯜꯂꯤ꯫ "ꯑꯌꯨꯛꯇ ꯂꯥꯛꯎ, ꯀꯣꯂꯦꯖ ꯀꯥꯕ ꯅꯪꯅꯕ ꯆꯠꯁꯤ ꯀꯥꯏꯅ꯫ ꯌꯥꯝ ꯆꯠꯂꯅꯤ, ꯃꯊꯟꯗ ꯍꯦꯛ ꯆꯠꯆꯖꯅꯤ꯫ ꯑꯩ ꯍꯥꯏꯔ ꯁꯨꯡꯆꯠ ꯍꯦꯛ ꯆꯠꯂꯣꯏ ꯑꯝꯇ"꯫ ꯌꯥꯏꯐꯕꯅ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯀꯧꯔꯛꯏ, "ꯄꯥꯟꯊꯣꯏꯕꯤ"꯫ ꯄꯥꯟꯊꯣꯏꯕꯤꯅ, "ꯏꯃꯥ, ꯇꯥꯔꯕꯣ? ꯅꯪ ꯎꯅꯕ ꯃꯤ ꯂꯥꯛꯏꯌꯦ"꯫ ꯌꯥꯏꯐꯕꯅ ꯉꯛꯅ, "ꯑꯦ"꯫ ꯄꯥꯟꯊꯣꯏꯕꯤ ꯁꯨꯛꯇꯣꯛꯂꯒ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯇꯧꯔꯒ ꯂꯩ꯫ ꯌꯥꯏꯐꯕꯅ ꯍꯥꯏꯔꯛꯏ, "ꯅꯪ ꯗꯥꯏꯔꯤ ꯄꯥꯗ꯭ꯔꯤ ꯅꯠꯇ꯭ꯔꯥ"꯫ "ꯑꯩꯈꯣꯏꯗꯤ ꯃꯤꯒꯤ ꯗꯥꯏꯔꯤꯒ ꯄꯥꯖꯗꯦ꯫ ꯑꯩꯗꯤ ꯀꯩꯗꯧ ꯄꯥꯗꯣꯏꯕ? ꯀꯣꯂꯦꯖ ꯀꯥꯕ ꯊꯦꯡꯉꯅꯤ, ꯆꯠꯄꯤꯔꯣꯗꯅ"꯫ "ꯌꯥꯝ ꯂꯨꯕ ꯊꯕꯛ ꯑꯃ ꯆꯠꯃꯤꯟꯅꯔꯨꯁꯤ ꯂꯥꯛꯑꯣ꯫ ꯌꯥꯝ ꯊꯨꯔꯦ, ꯄ꯭ꯔꯞ ꯆꯠꯂꯁꯦ"꯫ "ꯑꯩ ꯇꯜꯂꯤ, ꯅꯪ ꯆꯠꯂꯨꯁꯣ"꯫ "ꯑꯗꯨꯗꯤ ꯑꯩ ꯆꯥꯛ ꯁꯨꯡꯆꯥ ꯆꯥꯔꯔꯣꯏ"꯫ "ꯃꯥꯕꯨ ꯆꯔꯥꯒ ꯑꯃꯨꯛ ꯍꯦꯟꯗꯣꯏꯖꯥꯠꯂꯥ? ꯍꯣꯏꯗ, ꯆꯠꯂꯨꯔꯒꯦ"꯫ "ꯍꯣꯏ, ꯆꯠꯂꯨꯔꯁꯦ꯫ ꯑꯩ ꯏꯃꯨꯡꯗ ꯑꯝꯇ ꯆꯪꯉꯨꯈꯤꯒꯦ, ꯂꯩꯕꯤꯔꯝꯃꯣ"꯫ ꯌꯥꯏꯐꯕꯅ ꯍꯥꯏꯔꯛꯏ, "ꯗꯥꯏꯔꯤꯗꯨꯁꯨ ꯄꯨꯔꯛꯎꯀꯣ"꯫ ꯄꯥꯟꯊꯣꯏꯕꯤ ꯗꯥꯏꯔꯤꯗꯨ ꯃꯈꯨꯠꯅ ꯄꯥꯏꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯍꯥꯟꯅ ꯃꯈꯣꯏ ꯑꯅꯤꯅ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯏ꯫ "ꯀꯩ ꯊꯕꯛꯅꯣ? ꯁꯥ ꯍꯥꯏꯔꯛꯑꯣ"꯫ "ꯉꯥꯏꯈꯣ, ꯅꯪꯅ ꯑꯁꯨꯛ ꯌꯥꯝ ꯁꯥꯎꯔꯤꯁꯦ ꯀꯩꯒꯤꯅꯣ"꯫ ꯄꯥꯟꯊꯣꯏꯕꯤꯅ ꯌꯥꯝꯅ ꯁꯥꯎꯅ, "ꯀꯔꯤꯒꯤ ꯁꯥꯎꯔꯣꯏ? ꯗꯗꯥꯕꯨ ꯑꯩꯅ ꯅꯨꯡꯁꯤꯔꯨꯕꯒꯤ ꯃꯍꯩꯅꯤ ꯉꯁꯤ ꯑꯩꯅ ꯐꯪꯉꯤꯕ꯫ ꯅꯨꯄꯥ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯈꯨꯠ ꯊꯥꯔꯐꯥꯎꯗ ꯗꯗꯥꯅ ꯀꯔꯤꯝꯇ ꯇꯧꯗꯕ ꯑꯩꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤꯗꯦ ꯍꯥꯏꯕꯗꯣ ꯑꯩ ꯈꯪꯂꯦ꯫ ꯐꯔꯦ, ꯗꯥꯏꯔꯤꯗꯣ ꯑꯝꯇ ꯄꯥꯎ"꯫ ꯄꯥꯟꯊꯣꯏꯕꯤ ꯀꯞꯂꯛꯏ, "ꯄꯥꯔꯣꯏ, ꯑꯩꯅ ꯋꯥꯅ ꯀꯞꯇꯨꯅ ꯂꯩꯔꯒ ꯗꯗꯥꯅ ꯄꯦꯟꯕ ꯅꯠꯇ꯭ꯔꯣ? ꯗꯗꯥꯅ ꯄꯦꯟꯒꯅꯤ ꯍꯥꯏꯔꯗꯤ ꯑꯩ ꯃꯄꯣꯛꯁꯤꯃꯒꯤ ꯀꯞꯇꯨꯅ ꯂꯩꯖꯔꯒꯦ"꯫ "ꯄꯥꯟꯊꯣꯏꯕꯤ, ꯀꯞꯀꯅꯨꯁꯦ꯫ ꯗꯥꯏꯔꯤꯗꯣ ꯍꯥꯡꯗꯣꯛꯇꯨꯅ ꯑꯃꯨꯛꯇꯪꯗꯤ ꯄꯥꯕꯤꯌꯨꯁꯦ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯅꯪꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯑꯩ ꯌꯥꯔꯒꯦꯕ"꯫ ꯄꯥꯟꯊꯣꯏꯕꯤꯅ ꯐꯝꯊꯗꯨꯅ ꯗꯥꯏꯔꯤꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯄꯥꯕ ꯍꯧꯏ꯫ ꯗꯥꯏꯔꯤꯗꯨꯒꯤ ꯂꯃꯥꯏ ꯈꯔꯗꯤ ꯊꯗꯠꯈꯤꯕꯅ ꯌꯥꯎꯔꯝꯗ꯭ꯔꯦ꯫ ꯑꯦꯄ꯭ꯔꯤꯜ ꯗꯦꯠ 11,
ꯅꯨꯡꯉꯥꯏꯕ ꯍꯔꯥꯎꯕ ꯍꯥꯏꯕꯗꯣ ꯃꯁꯤ ꯑꯣꯏꯔꯦꯗꯅ ꯃꯥꯅ ꯄꯥꯝꯖꯅ ꯈꯟꯈꯤꯕ ꯐꯨꯔꯤꯠ ꯑꯗꯣ ꯉꯁꯤꯗꯤ ꯃꯥꯅ ꯂꯤꯠꯂꯒ ꯂꯥꯛꯑꯦ ꯑꯩꯅ ꯂꯣꯟꯅ ꯇꯨꯃꯤꯟ ꯌꯦꯡꯈꯤꯕꯗꯨꯗꯤ ꯃꯥꯗꯤ ꯎꯔꯝꯂꯣꯏꯀꯣ ꯀꯌꯥꯗ ꯅꯤꯡꯊꯤꯖꯔꯤꯕ ꯐꯅꯦꯛꯀꯤ ꯃꯆꯨꯗꯨꯃꯛꯅꯦ ꯐꯨꯔꯤꯠꯀꯤ ꯃꯆꯨꯗꯨꯅꯦ ꯉꯧꯔꯕꯤ ꯀꯨꯆꯨ ꯑꯗꯨꯗ ꯀꯌꯥꯗꯤ ꯄꯛꯆꯈ꯭ꯔꯦ ꯃꯥꯒꯤ ꯐꯖꯕꯗ ꯑꯩ ꯉꯥꯎꯔꯦ ꯇꯁꯦꯡꯅ ꯉꯥꯎꯔꯦ ꯑꯩꯗꯤ ꯄꯥꯝꯂꯝꯃꯣꯏꯗ꯭ꯔꯥ ꯍꯥꯏꯅꯕꯨ ꯈꯜꯂꯨꯔꯦ ꯑꯦꯄ꯭ꯔꯤꯜ ꯗꯦꯠ 12 ꯉꯁꯤꯗꯤ ꯃꯍꯥꯛ ꯂꯥꯛꯇ꯭ꯔꯦ ꯏꯄꯪ ꯄꯪꯖꯕꯤ ꯏꯆꯝ ꯆꯝꯖꯕꯤ ꯃꯣꯡ ꯍꯥꯗꯕ ꯃꯇꯧꯗꯨꯗ ꯎꯅꯤꯡꯗꯨꯅ ꯂꯩꯔꯦ ꯇꯧꯔꯤꯁꯦ ꯑꯩꯁꯦ ꯉꯥꯎꯔꯕ ꯖꯥꯠꯂꯥ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯂꯥꯛꯇ꯭ꯔꯤꯕꯁꯤꯕꯣ ꯃꯌꯨꯝꯗ ꯆꯠꯂꯨꯗꯧꯁꯨ ꯃꯌꯨꯝ ꯈꯪꯗꯦꯅꯦ ꯇꯧꯔꯤꯁꯦ ꯃꯪꯗꯒ ꯂꯥꯛꯄꯤꯔꯗꯤ ꯐꯅꯤꯗ ꯑꯦꯄ꯭ꯔꯤꯜ ꯗꯦꯠ 13 ꯏꯁ꯭ꯋꯔꯅ ꯑꯩꯒꯤ ꯑꯋꯥꯕ ꯎꯕꯤꯔꯦ ꯉꯁꯤꯗꯤ ꯎꯕ ꯐꯪꯂꯦꯗꯅ ꯅꯪ ꯃꯥꯅ ꯑꯂꯨ ꯌꯥꯎꯕ ꯆꯦꯈꯥꯎꯗꯣ ꯄꯥꯏꯔꯒ ꯑꯩ ꯎꯕꯗ ꯏꯀꯥꯏꯗꯅ ꯆꯦꯟꯕꯗ ꯇꯨꯁꯤꯟꯕꯗꯣ ꯁꯣꯛꯄꯅ ꯃꯉꯣꯟꯗ ꯁꯣꯛꯂꯒ ꯆꯩꯅꯥꯅ ꯑꯩꯉꯣꯟꯗ ꯐꯥꯎꯏ ꯑꯦꯄ꯭ꯔꯤꯜ ꯗꯦꯠ 15 ꯑꯩꯈꯣꯏ ꯂꯩꯃꯅ ꯑꯩꯉꯣꯟꯗ ꯅꯨꯄꯤ ꯑꯃ ꯂꯩ ꯍꯥꯏꯔꯤꯁꯦ ꯀꯅꯥꯕꯨ ꯑꯣꯏꯔꯤꯒꯕ ꯍꯦ ꯏꯁ꯭ꯋꯔ ꯄꯥꯟꯊꯣꯏꯕꯤ ꯑꯣꯏꯍꯟꯕꯤꯔꯝꯃꯨꯀꯣ ꯃꯇꯥꯡ ꯁ꯭ꯋꯥꯏꯗꯗꯤ ꯂꯥꯏ ꯊꯥꯖꯗꯕ ꯑꯩꯁꯦ ꯂꯥꯏ ꯈꯪꯅꯨꯡ ꯍꯦꯛ ꯅꯨꯡꯁꯤꯔꯛꯑꯦ ꯇꯧꯔꯤꯁꯦ ꯑꯦꯄ꯭ꯔꯤꯜ ꯗꯦꯠ 16 ꯉꯁꯤꯗꯤ ꯃꯥꯒꯤ ꯄꯥꯈꯠꯆꯕ ꯃꯇꯧꯗꯨ ꯎꯔꯒ ꯑꯩꯒꯤ ꯊꯃꯣꯏꯅ ꯀꯌꯥꯗ ꯄꯥꯈꯠꯆꯕ ꯍꯣꯁꯄꯤꯇꯥꯜꯗ ꯃꯥꯅ ꯇꯧꯐꯝ ꯈꯪꯗꯅ ꯂꯩꯕꯗꯣ ꯉꯥꯏꯍꯥꯛꯇꯪ ꯃꯥꯒ ꯆꯠꯃꯤꯟꯅꯕꯗꯣ ꯀꯌꯥꯗꯤ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯃꯥꯗꯤ ꯆꯥꯛ ꯌꯥꯝ ꯂꯥꯝꯂꯕ ꯖꯥꯠꯅꯤꯗꯅ ꯃꯥꯅ ꯆꯥꯔꯒ ꯑꯩꯅ ꯌꯦꯡꯉꯦ ꯀꯌꯥꯗꯤ ꯅꯨꯡꯁꯤꯗꯦ ꯃꯇꯧꯗꯣ ꯃꯅꯥꯇꯣꯟꯗꯨꯗ ꯈꯨꯖꯤꯟꯅ ꯁꯤꯛꯅꯤꯡꯕꯁꯤꯗꯤ ꯑꯦꯄ꯭ꯔꯤꯜ ꯗꯦꯠ 18 ꯉꯁꯤꯗꯤꯀꯣ ꯍꯔꯥꯎꯃꯟꯗꯅ ꯏꯁꯥꯁꯦ ꯃꯊꯣꯡ ꯃꯔꯝꯒ ꯑꯃꯠꯇ ꯈꯪꯗ꯭ꯔꯦ ꯗꯗꯥ ꯆꯥ ꯂꯩꯖꯔꯦ ꯑꯁ ꯁꯤꯒꯤ ꯗꯥꯏꯂꯣꯒꯁꯤꯗꯕꯨ ꯀꯔꯝꯕ ꯅꯨꯄꯥꯅ ꯂꯩꯕ ꯉꯝꯗꯣꯏꯅꯣꯕ ꯑꯩꯒꯤ ꯃꯤꯠꯇꯗꯤ ꯃꯥꯅ ꯆꯥꯒ ꯄꯨꯔꯒ ꯆꯪꯉꯛꯏꯗꯣ ꯄꯨꯔꯥ ꯃꯧ ꯑꯅꯧꯕꯤꯅ ꯆꯥ ꯄꯨꯔꯛꯄꯒ ꯃꯥꯜꯂꯨꯔꯦ ꯑꯗꯨꯒ ꯑꯩꯅ ꯕꯣꯔ ꯑꯅꯧꯕ ꯃꯥꯅ ꯗꯗꯥ ꯀꯧꯔꯛꯄꯗꯨꯗ ꯒ꯭ꯌꯥꯟꯕꯨ ꯈꯪꯇꯥ ꯍꯦꯛ ꯇꯥꯏ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯑꯩꯒꯤ ꯅꯨꯡꯁꯤꯅꯕ ꯂꯩꯕ꯭ꯔꯥ ꯀꯥꯏꯅ ꯍꯪꯂꯛꯏꯁꯤꯅ ꯅꯨꯄꯤ ꯁꯦꯝꯕꯤꯒꯦꯒ ꯍꯥꯏꯔꯛꯇꯧꯅꯤꯡꯉꯨꯔꯦ ꯂꯥꯏꯕꯛ ꯐꯕꯅ ꯃꯗꯨꯃꯛꯇꯤ ꯍꯥꯏꯔꯛꯇ꯭ꯔꯦ ꯑꯩꯅ ꯈꯜꯂꯤ ꯑꯁꯨꯝꯅ ꯃꯥꯅꯁꯨ ꯈꯟꯕꯤꯔꯝꯂꯗꯤ ꯐꯈ꯭ꯔꯅꯤ ꯇꯁꯩꯇ ꯑꯦꯄ꯭ꯔꯤꯜ ꯗꯦꯠ 19 ꯑꯁꯦꯡꯕꯔ ꯁꯦꯡꯗꯕ꯭ꯔꯗꯤ ꯑꯩ ꯈꯪꯗꯦ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯂꯩꯃꯅ ꯀꯩꯅꯣꯝ ꯍꯥꯏꯔꯛꯏ ꯀꯔꯤ ꯃꯥꯅ ꯍꯥꯏꯕꯗꯨꯕꯨ ꯑꯣ ꯑꯩꯉꯣꯟꯗ ꯉꯥꯎꯔꯤꯕ ꯅꯨꯄꯤꯗꯣ ꯑꯇꯩ ꯀꯅꯥꯝꯇ ꯅꯠꯇꯦ ꯄꯥꯟꯊꯣꯏꯕꯤꯅꯤ ꯍꯥꯏꯕ ꯑꯩ ꯊꯥꯖꯗꯦ ꯁꯨꯡꯊꯥ ꯊꯥꯖꯗꯦ ꯃꯤꯁꯛ ꯑꯗꯣ ꯄꯥꯟꯊꯣꯏꯕꯤ ꯑꯣꯏꯔꯝꯂꯕ ꯑꯩ ꯁꯤꯔꯁꯨ ꯌꯥꯔꯦ ꯑꯁꯦꯡꯕ ꯑꯣꯏꯗꯤ ꯑꯣꯏꯍꯟꯕꯤꯔꯝꯃꯨꯀꯣ ꯀꯥꯟꯅꯗꯦ ꯑꯩ ꯂꯥꯏ ꯅꯤꯡꯕ ꯍꯧꯔꯒꯦ ꯑꯦꯄ꯭ꯔꯤල් ꯗꯦꯠ 20 ꯃꯥꯒꯤ ꯃꯅꯥꯛꯇꯒꯤ ꯈꯤꯇꯪ ꯍꯦꯛ ꯂꯥꯞꯊꯣꯔꯛꯄꯗ ꯋꯥꯈꯜꯗ ꯅꯨꯡꯅꯥꯡꯕ ꯑꯃ ꯐꯥꯎꯏ ꯊꯃꯣꯏꯁꯤꯗꯅ ꯄꯥꯈꯠꯄ ꯑꯃ ꯐꯥꯎꯏ ꯉꯁꯤꯗꯤ ꯑꯩꯒꯤ ꯃꯆꯟꯊꯣꯏꯕꯤ ꯃꯁꯥ ꯉꯝꯗꯦꯅ ꯌꯨꯝꯗ ꯆꯠꯂꯨꯏ ꯃꯆꯟꯊꯣꯏꯕꯤꯅꯁꯨ ꯄꯥꯟꯊꯣꯏꯕꯤꯁꯦ ꯃꯅꯝ ꯃꯌꯥꯝ ꯑꯣꯏꯖꯅꯤꯡꯕꯖꯥꯠꯅꯤ ꯑꯩꯅꯒ ꯌꯥꯝ ꯄꯥꯝꯗꯕ ꯌꯥꯝ ꯅꯨꯡꯁꯤꯗꯕꯒ ꯁꯥꯕꯗꯣ ꯈꯜꯂꯨꯔꯒ ꯅꯣꯛꯇꯨꯝ ꯅꯣꯛꯅꯤꯡꯉꯦ ꯄ꯭ꯔꯤꯊꯤꯕꯤꯁꯤꯒ ꯄꯥꯟꯊꯣꯏꯕꯤꯒ ꯑꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯑꯄꯥꯝꯕ ꯑꯃ ꯈꯜꯂꯨ ꯍꯥꯏꯔꯕꯗꯤ ꯑꯩꯒꯤꯗꯤ ꯄꯥꯟꯊꯣꯏꯕꯤ